Standard Robert School Mishi Matangda Home Department Education Department Amadi School Authority na wapam amata miyamda phongdok tabata MLA KIS Joy Kisana mai hauna shaukre. Standard Robert Higher Secondary School gi mahiroi ama shikhibagi langla langjin puthoktriba fawba Socialist Students Union of Manipur na hayengdagi school asi thingjilagani haina lauthokre. Amasung Manipur Assemblyba Railway Line Englishing ani kunganithoi fawbagi manungda loisilagani lambi sembada sokhalaba lamgi compensation athubada pithoklagani hairi. Mayam khurumzari adom ne Grips Impact News ni ai rina thinguzamna hauji pungja asfawbagi maroi pausing mayam da pizari. Kanchipura laiba Standard Robert School gi hostel da laiba class 7 tamlibi mahiroi nupi macha amal laikidabagi hostel gi mafam thangmaiban gi MLA Khumukjam Joy Kisana hakthengna chatuna yengshinkre laibak thiba thodok asigi mari leinana lenga ki Home Department Education Department amadi School Authority na wafam amata miyam da thamlakta bada MLA na mai hauna shaukre misi asigi matang da lenga kamadi school gi maikai dagi wafam kharadang oirabashu thamduna awaba mayok nariba yumgi miyoi sing phathanaba hotnaba chungani haiki ngasi ayuk MLA Joy Kisana school asida chatuna yengshin baga loinana mari leinana MLA na Standard Robert School gi principal amadi hostel gi warden ga unaduna laibak thiba thodok adugi matang da wari sanaki MLA na laibak thiba thodok adugi matang da school authority gi maikai dagi wafam amata hojik fawba thamdaba sida nungnang ba phongdoki tungda Joy Kisana paumi singda phongdorak pada Thodok thokpham adu yengluba matung misi asi yamna chingnaningai oi thodok asigi matangda police department amadi mari leinaba authority na pukning changna thizinduna achumba puthokna ba hotnabiyu nakalamaromda state asida leiriba hostel amadi boarding singda lamdam asigi yumbi oigadoriba mahiroi kaya sirakpa asida lengakna tumina leiba chumloi athuba matamda wathok asigi matangda achumba langla langjin puthokna ba hotnabada lengakna pukning changgadabani haina demand tawrakli Angang sina leitribasi phamung si phut manga phana wangba nate warden asu haibada masi lepaka makhong si tlampa kitang kunboi kari we leirame heng tawba mi ma haibisi heng tawra sinari sidi makhong si mathakata thamaganda sidawne makhongna leibakta lekana heng tawe be yaroi nakal reida mayam am sutumim na angang mayam sutuna masi si aidi yam ngakpa mystery makhalamne investigation ama drakali maro tawsu toromni khalli hoji peniki oriba hoigi tung yumbe ragada mairoi mayamda summa khodong thiba laibase thondana ba aduga mama pasing the sing the bus leibase masi lehendana ba thorang paikhat drakal oi mahiroi siraga tumi election biganu athu matam ta singdokpiu manipur laingakna praja mayamna irang horaktagadi statement thoibo phomdo aduga tumi election gani haibo phomdo thamganu haibase ni manipur laingakta warning pijari Nakalamaromda misi asigi matangda achumba langla langjin puthoktriba fawba Socialist Students Union of Manipur SSUM na hayengdagi school asi thingzilagani haina lauthokre Manipur Press Club ta ngasi paumi singa unabada school thingzinbagi wafam asi mahiroi loop asigi president Yaima Sorai Jamna lauthokibani mahakna makha taraduna numit aduda nupi macha asina laikidabagi pau asi imung manungda thengna pirakhi loinana Miyoi singna school asida changlubada Private School Welfare Association gi luchingba singna hana lairambagi mathakta imung manungi miyoi sing changbada athingba pirakhiba lei thawong asimak misi asigi langla langjin manghanaba hotnarabra haibagi chingnaba lei asigumba tanja asida school authority na wahai amata phongdoktaba haiba si yaningde maramasina misi asigi achumba langla langjin puthoktriba fawba school asi hayengdagi thingjinaba warip lawbani Amaromda misi asigi matangda JAC na changsilakpa khongjangda SSUM na angamba thakta mateng pangani lengak nasu maraleba sing puthoktuna chairak PBU haiki Hairiba misi sigi matangda achumba langla langjil phangdri fawba school asi SSUM gi site gi hayengdagi hauduna school si thingjalagani aduga loinena JAC na changsilakpa khongjang khudimakta SSUM na angamba thodang logani amadi angamba mateng pangani hairiba misi sigi matangda paliba lengak dasu langla langjin puthokpiu haibasi SSUM gi maikai dagi appeal tawjari Manipur gi mafam khudingda hangliba school gi boarding amadi hostel sing asida lengakna athuba matamda micheng changlaga anova chana kanglon semduna chalai hangadabani haina mahairoi loop desam masung aims na wafam thamlakli
Sagolban Moirang Lerakta Paumi Singha Unabada Desamgi General Secretary Sital Oinam na Haikibada Lengak na Chalaiba Yauna boarding amadi hostel singda meeting Changdabana Pamdaba Thodokaya Leptana Thorakli Madugi Mathagta Mioi Kaya Mahiroi Thamduna Mahimasing Ningtina Takpi Tambibagi Mahuta Senda Lambi Oina Chathari Asigumba Tangkak asi yauraba phawbada lengaki mari lenaba authority na meeting changdaba haiba asi laibak thibani maram asina boarding amadi hostel singda toina misi mina yaurakliba asi thingnanaba lengak na chatna kanglon semduna chalaina bahotnabiyu desam amadi aims ki oinadi athubada lengaki yauna makhal khudingi boarding amasung hostel sing yengshinba hauragani haiki loinana Kanchipurda leiba Standard Robert School da class 7 tamlibi mahiroi nupi macha ama laikitaba adu hakchina lawi misi adu karamna thokibano haiba adu lengakna thigatuna maraleba sing chairak pigadabani haina Sital Oinamna makhatana fongdoki Manipur lariba hostel sing ayambasi kama phangagadi maduda boiler thambagum ngari nambagum panghang da hangi pangthamna thami haibada madu haiman batholoi asigum hostel sing asida lariba mahiru sing asi hana aphaba mahiroi oiramagasu kona mahiru sing asigi maraka nisa saba yorokpa ngausinnaba oktaba adugumba mahiroi yoroktaba sunate asigum phibam asida makoina manipurda koina thoiba hostel sing asida pamdaba thodok sing thokpa loinana koigi maram chadana mahiru sing sibana abna singba thodok sing asi thorokpani asigum thodok sing asi thoktanabi Manipur government na mamang degi tangna duna sulaba handakchu amona na hongnana government gi puning singsenjariba langiba hostel amadi boarding sing asiga sanagadoba kogi sana pathaba ma tumatamda cm duna sanannaba desama amadi aims ki maikaidegi puning singsenjari Chandil District ki Chakpi Karongda leiba Tokpopi Khulda Nupi Macha Mahiroi Singidamakta Saba Hostel ama Sangakre Education S ki Education Engineering Wing na Ramshagi Makhada Saba Hostel adu Education S ki Joint Secretary Thaupuriba L Nandakumar na Haunabi Matung ina Sangaki Sangaba duga Mari Lenana Nandakumar na India Government ki Human Resource Development Ministry ki Makhada Manipur Pumpagi Oina Block Mangada Nupi Macha Singdaki Oiba Hostel Sing asi Sabani Khara Sothaba Manung Hanjanba Mafam Singda Nupi Macha Singna School da Mahai Tamba Chatpa Matamda Lambi Thong Amadi Atai Maram Kayana Maram Oiraga Thengnariba Khudong Chadaba adu Koknanabani Hostel Amamamda Punna Mahiroi Chama Chama Laigani Haina Fongdoki Girls Hostel Ministry of Human Resource Development RMSA da paisa thabiraga RMSA matamduda Rashtra Madhyamik Shiksha Abhiyan na scheme ama lerami haibi scheme se hojikti samagra shiksha aina punjin grasi ki makhada sabani haiba Girls Hostel asi India da leriba educationally backward block punamakta sagadabani koi Manipur gi oina educational backward block si manga lei backward block manga makta sai Ana Len Zuri Botna Laikidraba di Thamnok Lamkangi Uku Amadi Laikidraba Hakjang Huran Kiba Mioi Singbu Kankhatuna Laikidrabagi Loina Bita FIR Handoknaba Hotnariba Haiduna Lamkang Chief Association na Maral Sibaga Loinana Thawong Asibu Awang Bathakta Yaningdaba Fongdorakli State Plan of Action Climate Change 2013 asi mapung phana ek asigi kanaba praja miyam da phanghanaba hotnabagi matam yaure haina New Life Foundation ki Secretary L Pishakna L Money Memorial Training Hall da pangthokpa paugi mifamda fongdokre New Life Foundation Moirang Kwakta Chanura Lamjing Loop Widow Women's Welfare Organization Khudikpi Loinana Bishnupur District ki Nupi Singi Tongan Tongan ba Loop Singa Khutsamna tuna sinba Impact on Climate Change and Violation of Right to Life Article 21 Hiramda Pangthokpa Paugi Mifamaduda Wapamasi Fongtokibani Mahakna Makataraduna Hai Lamdamasida Hairiba State Plan Action for Climate Change 2013 asi Mapung Hana Chalai Halabadi Lamdam Asida Lomi Prajasingna Thengnariba Awaba Kayasu Kharamakai Ngakthopangam Haiki Mifamaduda Sarukyakiva Advocate P Prem Channa Fongdokibada Lamdam asida leiriba sotharaba kayagi yaifanaba hotnajariba tongan tongan ba section gi social activist human right activist kayagi punsida no makangdana temshinaba hatpa amadi aki akhang nang haliba asi mari lenaba lenga ki department na meeting changbi yu haiki tung da kuji saktang helakani suicide ki chance hengalakpa yai adu mathakta kaidoba chaktang thorpa yai sasan myam sirakpa yai adu kaidoba angang singda nupi singda laina tina yam hengalakpa yai marani isingda yam matamda achauba maximum ekona sapa ngajari ni depend to jari ni
फूड सिक्योरिटी थम्बीरे राइट टू लाइफ की पीबीरे देन कदोबा अदु सुनतना मागी लेबदा सर्विस शिक्षा अभियान दा चोक फ्री एजुकेशन की पीबीरे मदब प्रोविजन मयाम अमा पीरे मागी दम स्कीम मयाम अमा पीरे स्कीम मयाम दो पाजर फंगबा ताबा तारगसु अखोई पुंसी के अखोई थवाई का हक्चांग का खाइनरगदी मदुई लेबी स्कीम पॉलिसी प्रोग्राम तो करी काना बलेगेसी स्ट्रेस आउट तौदना ट्रैफिक तौदना मकु लाना लमजिंग बो पोट मैम से कनबा हाबिसिसु अखोन कनगे हाबा तारगदी अखोना क्लाइमेट चेंज से फजन रेस्पॉन्स तो बसिनसु अचोबो मचाक अमा ओइगनी ngarang numitang pung 8 lom tabada Imphal West ki Lamphel Police Station na konba thangmaiban maisnam lekai da thokiba mai haulang poki thodok amada yum amatumna chakre maina tumna chakraba yum adu lekai asidagi sanglakpam Kiran Kumar apokpa Dijamani kauba amagini hairi laibak thiba thodok asida selfam khara yauna imung manungi potlam pumnamak lauba yadana chakre hairi मेमचा देवी रोयबू कोलकाता मणिपुर भवन की OSD ओइना अमुखना री-एंगेज तौरक्लिबा असि मणिपुर लेंगाकना नुमित मंगानी की मनुंगदा रिवोक तौगदबनी हाइना सोशल स्टूडेंट्स कोऑर्डिनेशन कमिटी JSCC की कन्वेनर मंजित सरांग थेमना फोंदोरक्ली JSCC na sinduna ngasi kwakaithel thaunaujam laikai da leiba MSF ki office ta pangthokiba paugi mifam amada manjit na makhata na hai karigumba da lengakna numit mangani gi manungda ribok taudrabadi lakliba tangkun ga mari dagi makhal makha kayagi akanba khongjang sing changsinaba hauragani मेमचा देवी रोइना कोलकाता मणिपुर बावन दा चथरिबा असोइबा अरानबा थौंग कया अदुगी मथक्ता एनक्वायरी चथौ हाइदुना लेंगाकता कन्ना तक्षिलिंगै चैरक्ता थासिगी तांग 12 दा री-एंगेज तौदुना OSD ओइना जुलाई गी तांग 19 दा जॉइन तौबा याहनबगी अयाबा लेंगाकना पीबा असि अंगकपा पोई हाइकी कनागुम्बा एम्प्लॉई मना सर्विस की मतम लोरबदी अमुक अना री-एंगेजमेंट तौरकांदा सर्विस एक्सटेंशन तौर हैबसी लेंगाक असिना मनपु मियाम दा यानाना पीखिबा हजब मखंग दुगा लोइनाना सर्विस रूल की वांग मदसु हाइरबा एस मेमचा देवी रोइना री-एंगेजमेंट नत्रगा मागी सर्विस एक्सटेंशन तौगी हारबदी रिटायरमेंट की पेरियड छि लोइद्रिङै दा तहोगदबनी लेंगाक अमगी तौफम थोकपा सर्विस रूल की वांग मदा चथरिबा होंगसिंग असा तसेंगना मनपु मियाम गी ओइना यामना लाइबक थिबा मखक ओइबगा लोइना तोन तोन बा करप्शन की चार्ज के अमखक हौखिबा चही अमा हेना मागी मथक इंक्वायरी तौबीरकांदा चपचाबा असेंग अचुंबा अमा पुथोकपिनबा तक्सलकांदा लाइबा मिसक अमा लेंगाक असिना लौचुनबा मानबा मोंगदा महाकबु कंखलकांदा थंबाइबा सेम लाइबक थिबनी चथरिबा उसिल थौंगसिंग असिगी मायोक्ता जॉइनेशन कोऑर्डिनेशन कमिटी ना अकनबा मूवमेंट अमखक चंगचिनबा कोई सेम सारगा लैरी हाइबो वफुमदुनी थासिगी हौखिबा तांग मरीगी नुमितांगदा कवा लमदाइबुंगदा सखंगदबा सिंगना उरी खिंबम थोइबिदा नोंमैना कापसिलंबगी थवंगबु यानिंगदबा फोंदोक्तुना वाकत मिफम चथखरे वाकत मिफम अदु कवा लमदाइबुंग वुमेन्स वेलफेयर एसोसिएशन सिंदुना कवा लमदाइबुंगी लंबीदा पांगथोखिबनी Coalition Against Drugs and Alcohol Kadana Mayai Kaba Nishagi Mayokta Changsilakpa Khongjanggi Manung Chana Kwakaithel Laima Khuzam Lekaida Leiba Dukan Amadagi Yamlaba Yu Fagatuna Manghankhre Akaknana Pau Ama Fangbadagi Kadagi Yamlaba Thomisingna Dabung Variety Store Haina Mingthonba Dukan Aduda Changduna Yinglubada Lupa Lak Anirongi Oigadaba Indian Foreign Liquor Sing Phagat Pangam Kibani Thodok Thokphamda Kadagi Secretary General Git Chandra Mangangna Nisa Yonabagidamak Sel Thadabagi Mahuta Atopa Sinfam Amada Thadaduna Ishagi Senthok Lambi Lainaba Hotnabada Nishagi Ipakta Lupki Gadra Haibagi Mipaiba Lairiba Kunayasi Kanbangamgani Kadana Changsiliba Khongjang Asida Lekai Miyam Nasu Saugat Piu Amadi Nisagi Potlam Sing Yoliba Mapam Sing Asida Lengaki Ahenba Micheng Changhaningi Haina Mahakna Fongdoki Sendal lambi oina tawbiriba mayam da khoi kadai makede appeal tawjning basi asigumba thabak si nataba atopa lambi thibirakanda ngasi hoina phagachari se pala ani rongi ni la ani rongi pose yu sinataba atopa lambi mata atopa alternative means ama tawrakanda ma hingnaba atopa lambi sinbiu adu loina sarkar ki makede ki su khoi dry state ne na hoji lai bani aduna dry state ki wahan thok chima phana phala kanda state sida asigumba yu makhal ke ama marang kaina phangai basi masi thingnanaba मसी सरकारी माइकैदगी एक्शन सिंग लोकत पियु हाइबसे कोइ कदाय माइकैदि थमजे
ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯃꯗꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯔꯨ ꯄꯥꯟꯕ ꯄꯥꯝꯕꯤꯁꯤꯡ ꯀꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯅꯤꯁꯨꯕ ꯔꯥꯏꯖꯣꯝ ꯐꯦꯁꯇꯤꯚꯦꯜ ꯉꯁꯤꯗꯒꯤ ꯇꯦꯛꯆꯝ ꯃꯅꯤꯡ ꯆꯤꯡꯗ ꯂꯩꯕ ꯅꯤꯡꯇꯝ ꯏꯪꯈꯣꯜꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ Auxiliary for People's Action Rapa Lamdingna State Ayush Society Directorate of Ayush Manipurga khutsamnaduna numit humni chupna chathagadaba festival adu Health Minister L Jayanta Kumar na haudoki Festival haudokpa aduga mari lenana Minister Jayanta Kumar na Ayush layeng pathap asi ngasi malinggi mafam pumnamakna yamna pamnaba layeng pathap ama oire Manipur asi hidak sungba yaba pambi marang kaina hauba amasung haubada chunaba lamdam amani Government of India na layeng pathap asi yokhanaba thaurang kaya paikhatliba asigi manung chana hidak sungba yaba pambi sing tharabadi shotharaba lamdam asigi setmitlonda achoba kanaba ama oigani haiki Festival asigi saruk ama oina tongan ba phurup singi natyoiba thauram sing utkani School college singi mahairoi singi damak painting competition speech competition quiz competition na chingba sing su pangthokani hairi Malauchagi break ki matungda Manipur da semliba railway line Englishing ani kungani thoi fawbagi manungda loisilagani haibagi pau amadi Manipur amasung malimgi tongan ba i pau sing puduna lakchagi Impact News pa meeting ta don lebi mayambo mukana taram nokchure bulletin asigi makhata pau mayam da piseri Assam gi Lamding Division da thasigi taramathoi da phamkhiba Divisional Railway Users Consultative Committee gi kulhumdoi suba mifamda Manipur gi mahut sinduna North Eastern Railways ki member oiriba Maitram Gunana saruk yaru re hairi mifam asida North Eastern Frontier Railways ki makhada Manipur da trail lambi semliba si lakadoriba kumja Englishing ani kungani thoi fawbagi manungda loisilagani haibagi thajaba ama committee asigi chairman Ram Bahadur Rai na pirakle hiram asigi matangda ngasi Nungthil Manipur Press Club ta Paumi Singa Unabada Maitram Gunana Hai Mifam asida notice state singda railway chaukhar hanabagi matangda kupna khanaki Mifam aduda train lambi sembada shokhalaba singi lamgi compensation athubada pithoknabasu Divisional Railway User Consultative Committee gi chairman na thajaba pirakhi madugi makha Mathakta athubada Railways Minister P Goyal Manipur laktuna hauzik jathariba lambi sembagi thabak yengshilagani haiki Khana nainakhiba mifam aduda 2022 phawbagi manungda Manipurda railway asi complete oiba ngamgani haiduna yamna thajaba pibiragle loinana Manipurgi railway asibu chawkhatnabagi damakta athuba matamda railway gi minister oiba Piyush Goyal ji phandal lakani haibasu thajaba pibiragle jiri bamda railway gi counter amasu hangnabagi damakta gi ayaba pibiragle railway line asi lakpa matamda lambi thong labuk cholaba miyoi singi compensation phangawdaba sing leirabadi athuba matamda ithokani haibagi thajabasu pibiragle TDC gi mingchat thihanaba moongda miyoi khutpu kharana council gi mingda labor department ta register tawramba yaning de aranba tawba miyoi khutpu asigi mathakta lengak na phaduna akanba action laudrabadi state asida thabak tawriba driver singna steering paidabagi khongjang phawba changsin gani haina driver council asigi member oiriba loop asigi maikai dagi thamlakli MG Avenue da laiba TDC gi office ta Paumi Singa unaba amada TDC gi register member ama oiriba All Manipur under 5 ton passenger service ki Convener Laikhuram Somorendro Nahai Highway Truck Owner Welfare Organization Hitowo gi Secretary ni Haizaba Laishram Ratan Khumanna Mastermind Tauduna Miyoi Taratret ki member Lona TDC gi Mingda Register Tauramba Driver Council asigi member singna condemn tawi Body asigi mingchat thihan bagaloinana council asigi letterhead amadi sil saduna aronba thabak thoram kaya taunaba thaurang lamba miyoi singi matangda UCM amuko amadi lamdam asigi maira paibi loop singna meeting changduna achum aran thidoknaba hotnabiyu wathok asiga mari lenana police custody da lairiba miyoi ani asi bail piba yaroi loinana hauzik fauba phadana lairiba miyoi 15 asi athuba matamda phaduna wahang pahang chathabiyu laingakna hauzik oiriba wathok asiga mari lenana tangai fadana paikhat payaba thabak thoram paikhatrabadi state asigi transporter singna steering paidabagi khongjang fauba jangsin gani haina convener asina cheksilwa thamlakli ngasigi paugi mifam aduda TDC gi register body kuntra henbagi mihut singna saruk yakhi
TDC की ममिंग लौरगा मखोई तरा तरेना रेसा तौसलंबसी ट्रांसपोर्टेशन ड्राइवर काउंसिल मणिपुर अपुनबगी ओइना लेरिबा एपेक्स बॉडी असिना स्ट्रांगली कंडेम तवी लेबर डिपार्टमेंट रेसा तवी हारिबा मखोई तरा तेना पुंजलगा ड्राइवर सुन तबा बीएसएनएल कंपनी द थबक तब मिजु यावबा अदुमलबा मखोई तरा थे पुंजलगा रेसा तौरिबा हाइबा मणिपुर लेरिबा चेलिबा तंपाकी लमदा चेलिबा मफाल लमदा चलिबा सुगुमला रेसा बॉडी मयाम अमना पुंजलगा सेमिबा TDC सिबु मिंचथेन होनरिबसे मणिपुर सरकारना अकनबा मियंग चंगबियु अमदि मतिक चाबदंदि पिबियु अदुगा हुजु हुजिक फादना थमिबा मखोय अनिबुसु बेन पिबे यारोय मखोय त्राथे असि मथक्ता अकनबा एक्शन लखतबा तारदि मणिपुर लेरिबा ट्रांसपोर्टर खुदिमना मखोयगी मथक्ता अकनबा एक्शन लखत त्रि फावबा मपनदगी पोचै पुबा सुमबा मयाम असि लेपगा अकनबा खोंजन अमा चंगजिलकपा याय है संगाफम क्रेडिट सोसाइटी माइक्रोफाइनान्स की KCP की मिंग मैखुम उपतुना लोन थौबगी थबक चथबदा मरा लैरबनिना कंगलैपा कम्युनिस्ट पार्टी मिलिटरी काउंसिल KCP MC ना माइक्रोफाइनान्स असी हिरम अमतदा ngakpiba तौरoi हाइरकली लोन थिंख्रबा लालहलुब असिना थादोरप चिरोलदा हौजिक फाउबा दिलीप कौबा डायरेक्टर असिना मियामदा संगदोक्ट्रिबा असिना लोइसंग असिगी मंगकनबा फिबम अदु उतलकपनी लोइसंग असिदा थबक तौबा सिनमिसि चयोल अमगी मनुंगदा लोइसंग असिदगी लापथोकपियु अमदी लोइसंग असिदा मखल अमतगी लोन सिंगटपा अमदी सेंदोई काबा खुदिंगमक मतम पुंबगी ओइना अथिंगबा थमलगनी हाइना मखा तारकली ngasi Bharatiya Janata Yuva Morcha BJYM Manipur Pradesh na sinduna Lilong Chajingi LCYCCI holda membership drive chathaba haukre membership drive haudokpa aduga mari lenana BJYM Manipur Pradesh ke president P Somorjit na phongdorakpada haukhiba July 3 tagi Manipur yauna India pumbada haudokhiba membership drive asina Manipur gi oina mioi lak anirom BJP da ming chananaba pandam thamli हाइरिबा मेंबरशिप ड्राइव असी खोंथांग असी BJP की ओइना यामना मरु ओइबा थौरम अमनी हाइनसु फोंदोरखी भारतीय जनता पार्टी है पृथ्वी खाई चौब पोलिटिकल पार्टी मनी पोट भारतीय जनता पार्टी की एवरी मंडल नतार स्टेट हिंग हाँ मेंबरशिप 20% हेंकदने कईगुम 20% हेंकत तारगदी मंडल नत्रग स्टेट इलेक्टेड स्टेट नत्रग मंडल होइबंगमदे है पोट एटलीस्ट हाँ मंडल डिस्ट्रिक्ट होरगा स्टेट फाउबदा 20% हेंकटकनी है आसादो थमजरी भारतीय जनता युवा मोर्चा की होइना अखोई यामद्रबदा अखोई टारगेट 2 लाख की टारगेट थमजरी मणिपुर की होइना अदु थासिगी तारीख 13 कमर्स एंड इंडस्ट्री मिनिस्टर TIS बिस्वजितना थौबाल डिस्ट्रिक्ट की याइथिबी लकोलदा मेगा फूड पार्क अमसुंग ज्वेलरी पार्क सारगनी हाइना फोंदोखिबा वाफम अदु याइथिबी लकोलगी अकोइबदा तारिबा खुंजासिंगना याबा ngamloi हाइना affected land owners association against the construction of mega food park at 44 याइथिबी लकोलगी चेरोल अमना हाइरी ट्राइबल पोएट्स मीट अमसुंग युवा साहित्य की थौरम जवाहरलाल नेहरू मणिपुरी डांस एकेडमी इम्फाल की हॉल पांथोखरे थौरम अदु साहित्य प्रेमी समिति ने सिंधुना पांथोखिबनी ngasi की थौरम अदुदा स्टेट असिदा लेबा तोंगान तोंगानबा चिंगमी फुरुप सिंगी कबी सिंगना साइरेंग पाथोखी हौजिक सानबगी पाउदा अनीसुबा ओइनाम चार्ली सिंह मेमोरियल चाही 50 अमदी हुंफु मथकी लिकम नॉकआउट केंद्र वाइस कांग टूर्नामेंट कैसामथोंग केंद्र कांगखुट माइपाखरे सोशल वर्कर ओइनाम रोमेना महाकी अपोपीगी मिंगदा कच्चबा टूर्नामेंट असिदा कांगखुट 13 ग्रुप मरी थोकना खाइदोक्तुना लीग मैच सिंगदा अहानबा लंबा तौनरगनी ngasi singjamai chinga mathakta leiba singjamai kakhut ki kangsangda sanakiba tournament asigi anishuba likta kaisamthong kendra kangkhutna singjamai kendra kangkhut ebu panjil kunma thoi 13 da maithiba piki singjamai kangkhutna sinduna chatharakliba kang tournament asigi hayeng sanagadaba ahum shuba likta wangoi kendra kangkhut amadi thangmaiban kendra kangkhut team B anina lamba taunaragani
Manipur Badminton Association MBA gi meeting makhada All India Under 15 and 17 ranking tournament tha sigi tang kun ga mathoi dagi hauragani haina ngasi Khumalampak Indoor Stadium da Paumi Singha unabada MBA gi president Y Joy Kumar na phongdoki bani Paumi Singha unaba adu da mahak na makha taraduna hai Manipur da ahan ba oina in All India gi sub junior ranking tournament tarakpa asi Manipur gi sanaroi singi aphaba lambi amani tournament asida punna sanaroi lising amaga chamapal marfu mangana saruk yagani haiki Kanogi ranking badminton tournament se Manipur this is the first time that Manipur Badminton Association is hosting or is organizing this tournament. Tournament sigi important of kind of the sidigi ni see the performance of sidigi moina phangba points ne singo me apse count orga hayeng India team gi particularly under 15 ado under 17 India team is selection si high bet sidigi tournament sidigi togudobni Kunsuba S. Birendra Singh Memorial Super Division Football League Tournament ki ngasi sanakiba taruk shuba match aduda Khanghaudana Churakpa Akanba Nongna Maram Oiraga match adu Loshinba Ngamkhidre Imphal West District Football Association ki meeting makhada ngasi Khumalampak Artificial Turf Ground da sanakiba football tournament asigi taruk shuba league adugi humpu suba minata SKYC Sekmai gi sanaroi NG Bishorjit na Panjil ama chankraba matung match asi loigataba minute amarum watlingai da churakiba Akanba Nongna Maram Oiraga match asi makhatana sanakhidare match asigi apiba matamgi wathauriba makhataba match adu hayeng taubung khokta leiba TBSFA gi sanabungda ayupung tara taba matamda sanaragani minute tara rom khak chukhiba nong aduna maram oiraga Khumalampak Artificial Turf Ground ising thumjilakpadagi match sanaba yakhidabaga loinana stadium asigi changpham lambishu chatpada awaba oiriba asigi matangda ngasi sanakhiba amadi sanagadaba team singi thaupuriba miyoi singna nungaitaba phongdorakli Stadium se maintain tawdabasi akoi yamna laibak thibani sports person singi ngasi sanajari ba YDO amsong semai ani gi sanabasida ngasi mapung phana yengma phangre adu stadium se minute 35 nong chuba kanda loina thumjanduna sports person singi yamna ninganaba yamna pungning da nuai taba masibu maintenance tawriba mi singsina hanna yengbi dabadagi stadium se nongma nonggi soktarak pasina ngasi yamna laibak thiba mong da leire matau garamna mafam asida sinba yagani aduga player sing maraiba kamun lekan habase khoi ngakpom phawe manamaduna lairibasi sakana thumutam miyang changhaningi loina haiba tab asigi samgom gi lambi ase amna phatri basi jo athumutam di yengjamiduna afaba playground amo hening bagi apamba YC club ki makai Manipur Sakagin puning singsenjare Anglo Cookie War documentary film project ki fal lehenna bagidamak ngasi sinkiba ISL gi sanaroi sing amadi Manipur gi sanaroi sing ani gi marakta sanakiba exhibition match da ISL sanaroi gi team na Manipur gi team bu Panjil ani sino da maithiba pikre Khumalampak Man Stadium da sanakiba match aduda DGP yauna Cookie Furuki masak naiba miyoi kyana sarukya ki nong chingi fibam phatrabasu football bu pamjaba miyoi kayana nong marakta match adu loiba phauba meeting taki Aroibada bulletin asik headlines amhuna mayam da thamchari Standard Robert School Mishi ki matang da Home Department Education Department amadi School Authority na wafam amata miyam da phongdok tabada MLA ki Ice Joy Kisana mai hauna shaukre Standard Robert Higher Secondary School ki mahirui amal sikhibagi langla langjin puthoktriba fauba Socialist Students Union of Manipur na hayengdagi school asi thingilagani haina lauthokre Amasung Manipur Assembly ba railway line Englishing ani kungani thoi faubugi manungda loisilagani lambi sembada sokhalaba lamgi compensation athubada pithoklagani hairi